Lakhipuronline na putok saba August ki tang tara Sagul se numit ki Khomjinba Pao tabirasi Ahan bada marui Pao Stay order thokpi drabadi August ki tara mathoidagi National Highway number 38 Imphal Jiri lambi tingbagi khongjang changsin gadawri United Clubs Organization Lakhipurna chamaga kunthar nithoi suba athoba singi ningsing numit South Barak Hall Binakandi Part 2 da pangthok lagani Yum mamangda khamduna thamlamba kari ani lepok pokpugi ahing nongyai sakhangdaba singna mai thadok piramle Lakhipur Municipal gi lamjing makhada Earl Higher Secondary School lampakta uchara humbutra manga thabagi thorom pangthokre amasung MLA Cup Lakhipur 2023 gi Lakhipur Town gi oiba final match ta Mar Pasaltha FC na Common FC bu maithian kre Haujik mapung oiba pau tabirase Manipur da thokliba irang asida Jiribam district ki oinadi Jiribam gi MLA DC SP amadi tongan ba furup ki CSO sing yauna peace committee semduna ngasi phawbada santi leiba district ama oina leirakle adubu ikhang khanghaudana Jiribam gi SP bu transfer order tholakpa asi Jiribam praja miyamna yaningde amadi Mari Lainaba authority na masibu stay order thokpiu karigumba stay order thokpidrabadi tha asigi tang 13 gi ayuki pung taruk tabadagi hauraga pung kuntra taruk ki oiba National Highway number 38 Jiri Imphal lambi ban tauragani haina district level peace committee Jiribam gi member Luke Pamena ngarang Jiribam gi babu parada leiba PWD guest house ta pangthokiba paumi singa unaba amada phongdokre mahakna makhata na hai ikhang khangaudana Jiribam SP Maharambam Pradip IPS pu transfer order tholakpa se Jiribam miyamna yamnamak nungaijade Jiribam da leiriba CSO sing pumnamak yauna memorandum ama chief minister da pisilagani masida miyam gi CM nasu soidana SP gi order assist tobiduna makhata na thabak tominabagi apamadu pibigani haibagi thajabsu lei haike sida ekhoina ingthaba purakpa ngambani haibase mayam ge mamang da phongdok chabani honorable chief minister amasung concerned authority singna ekhoi M Pradip Singh IPS SP Jiribam bu athuba matamda revoke tawjaraga order si revoke tawjaraga mafam asida posting pijaraga CSO punamakka peace committee sida thabak yausanaduna ekhoi inga tappa purakpa district ama purakpa ngamnanaba masi ekhoina sangstha punamangna appeal tawjabani ekhoi apunbagi saktam ekhoina ngangnanabagi damaktada soidana tawhangadabani habigi moyokta ekhoi National Highway 37 Imphal Jiribam road ase 36 hour gi ban pung tara kuntra taruk ki ban ase ekhoi date 11 pung matam 6 am digi 36 hour gi ban ekoi chathagani haibasisu press ki maithong digi mayam bu khanghan jabani soidana mak ekoi gi concern authority singna ekoi gi appeal makse soidana mapung phan bigani aduga praja punamagna apam budusu soidana masi thunghan bigani haibasi ekoi praja mayam gi asa tawjabani ekoi memorandum oinasu DC gi through dasu ekoi yawhandaba tawgani adana ekoi gi honorable chief minister amasung concerned authority singna ekoi gi appeal ekoi gi humble appeal simakse yawhananaba thunghananaba honabiu karigana Jiribamda asingba amuk hatred service hatred action chatharaba tarabadi Manipur gi apunbadasu ekoi gi dama yam akaiba lakani haibagi da masi ngakthoknanaba peace pamba all the peace loving citizen ama oina khallaraga masigi appeal asi yawhan view success oinanaba revoke thuna tawview haibase press ki maithong degi khanghan jabani United Clubs Organization Lakhipurna chamaga kunthar nithoi suba athoba singing ningsing numit lakliba August ki tara humdoi nongmaijing numita South Barak Hall Binakandi Part 2 da pangthok lagane Krista kumja lising amaga chanipan marfutra mathoi gi August ki tara humdoi da maraiba ki tabak thawai kat khraba Manipur gi athoba sing loinana Manipur da thokliba kanglup ki irang da thawai na pontha pi khraba meitei athoba sing bu ningsing duna United Clubs Organization Lakhipurna athoba sing ningsing numit lakliba August ki tang tara humdoi nongmaijing numit Binakandi Part 2 da leiba South Barak Hall da pangthok lagane UCO gi president Khaidem Kantana preside toba mifamda
Manipur ki potharaba additional SP amadi social activist Thaunaujam Brindana chief guest Ichema amadi Arambai ki editor Dr. PH Biramani All Assam Manipuri Women Mairapaibi Coordination Committee ki president K Aruna amadi MPF Central Committee ki president Yengkhom Upendrana guest of honor oibigani Mifamga mari leinana GC College Silchar ki retired professor TH Baba Chandra Nehru College Poilapul ki retired professor Wairas Bihari amadi potharaba oja ngangom niranjana akhanaba wangangloi oina saruk yagane lamdam asigi clubs organization sing Mairapaibi Mahiroi Singh amadi Naharol Singna mifam asibu saruk yabinaba UCO gi General Secretary N Nandamhon na thokpa cherolamada palli Manipur da thokliba kanglup ki irang asiga mari lenana Lakhipur Khuno Mairapaibi nasu ngarang pung mapan taba matamda luba sigi apunba mihut kangbuna Manipur Assembly phamgadabani Manipur da tongan balengak thamba yaroi amadi Manipur gi saktam kaiba yaroi haiduna apunba gi kholaw lawkhre Nungairaba Pao Barak Tampak ki ihan hanba oina training learning center ama kasar bina kantida hangdok sare hairiba trading learning center asida trading ilamda khang hiraba expert kayana batch 9 course asi mapung phana South Barak Hall bina kandi part 2 kasarda takpi tambi ke tori masina tungkoina isa gi senthok lambi ama oina ba lamjing lamtak lagani trading bu pamjaba singna akupa marol gi damak mobile number 6900585677 natraga 9476 616004 number asida ngasimak call tobirago ahing nongyaida yum mamangda khamduna thamba gari ani sakhangdaba miyoi singna mai thadok piramle thodok asi haukiba lebak pokpa numita kasar jila gi chengduar part 2 da thokibani hiramasi gi matangda ngarang Silchar National Highway outpost ta tongan ba case ani gari mapu Abdul Matlib amasung Faresuddin thangat khre makoina hai makoi gi gari lebak pokpa numita mega excel gari amadi super splendor bike yumgi mamangda khamduna thamlamani adubu numirasigi ahing athengbada gari animak maina thadok piramani haire Lakliba August ki tang 15 Bharat Ningtam Numitni Numirasiga mari lenana Azadi ka Amrit Mahotsav ka mari lenana chatharakpa Meri Mati Mera Desh campaign gi saruk ama oina ngarang jumsa kisa numita Lakhipur Municipal gi lamjing makhada Earl Higher Secondary School Lampakta uchara humbutra manga thabgi thorom ama pangthokre thoromasida Lakhipur gi MLA Kausik Rai Kasar gi ADC amadi Lakhipur gi SDO gi ahen ba thodang puriba Sudip Nath Lakhipur Municipality gi Chairman Mrinal Kantidas Vice Chairman Laisungmam Robindro Commissioner Gunjan Kaur Sompa Das Ajanta Deb amadi lamdamasi gi miyoi kyana saruk yakhi uchara tharabagi matungda MLA Kausik Rai na hai Pradhan Mantri na Lebak asigi ningtam numit kamari lenana paikalakpa tongan ba thoram pareng chewel amachupna sinlangli haina paumisingda phongdokhi প্রত্যেকটা জিপিতে এবং মিউনিসিপ্যালিটি এলাকাতে কোনো এক জায়গাতে 75টি গাছ লাগানোর একটা পরিকল্পনা নেওয়া হয়েছে যার নাম দেওয়া যেটা বাটিকা অমৃত বাটিকা নাম দেওয়া হবে এবং সেই উপলক্ষে আজকে লক্ষ্মীপুর পৌরসভা দ্বারা আয়োজিত এই আর্লি স্কুলের মাঠে আমরা এখানে উপস্থিত হয়েছি Nungairaba Pao khu tang chikpa nerve ki anaba khwang yanglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthokhanduna e tongtha leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobbiu ngasimak lengsim birago energy healing center first floor smile market central road Silchar 1
Nongmaijing natabada numit khudingi ayuki pung 11dagi nungthilgi pung 1 phawba layengzari. Chief Consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435070286. ꯑꯩꯒꯤ ꯃꯈꯣꯡꯁꯦ ꯅꯥꯔꯛꯄꯗꯒꯤ ꯆꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯃꯈꯣꯡꯁꯦ ꯄꯣꯝꯃꯦ ꯄꯣꯝꯃꯒ ꯃꯈꯨꯒꯤ ꯇꯥꯡꯁꯤꯗ ꯍꯥꯟꯅ ꯍꯧꯔꯛꯑꯦ ꯑꯅꯥꯕꯁꯦ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯄꯁꯦ ꯁꯔꯒꯤ ꯅꯝꯕꯔꯁꯦ ꯐꯪꯅꯕꯗꯒꯤ ꯑꯩꯒꯤ 4-5ꯅꯤꯁꯦ ꯌꯦꯡꯕꯗ ꯑꯩꯒꯤ ꯃꯁꯥꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯦ ꯑꯩꯒꯤ ꯃꯤꯡ ꯂꯩꯔꯥꯡ ꯀꯧꯏ ꯁꯤꯜꯆꯔ ꯔꯣꯡꯄꯨꯔꯒꯤꯅꯤ ꯑꯣꯖꯥ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯂꯥꯌꯦꯡꯐꯝ ꯁꯪꯗ ꯌꯦꯡꯕꯗꯒꯤ ꯑꯩꯒꯤ ꯈꯨ ꯈꯨꯔꯥꯏꯁꯦ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯂꯥꯌꯦꯡꯐꯝꯗ ꯌꯦꯡꯕꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯅ ꯂꯧꯔꯦ ꯑꯩꯒꯤ ꯃꯤꯡ ꯑꯦꯁ ꯃꯅꯤꯀꯨꯃꯥꯔ ꯁꯤꯡꯍ ꯔꯣꯡꯄꯨꯔꯗꯒꯤꯅꯤ ꯑꯩꯒꯤ ꯈꯨꯔꯨ ꯑꯅꯤꯒꯤ ꯆꯤꯛ ꯁꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯏꯅꯔꯖꯤ ꯍꯤꯂꯤꯡ ꯁꯦꯟꯇꯔ ꯗꯥꯛꯇꯔ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯆꯦꯝꯕꯔꯗ ꯂꯥꯛꯆꯗꯨꯅ ꯃꯍꯥꯛꯀ ꯇꯥꯟꯅꯖꯔꯕ ꯃꯇꯨꯡꯗ ꯈꯨꯔꯨ ꯆꯤꯛꯂꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯗꯤ ꯐꯕꯒ ꯃꯥꯟꯅꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯈꯨꯔꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯔꯒꯅꯤ ꯑꯩꯒꯤ ꯃꯃꯤꯡ ꯒꯣꯜꯒꯣꯄꯥꯜ ꯁꯔꯃ ꯀꯧꯔꯤ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯊꯥ 3-4 ꯅꯥꯔꯨꯅ ꯈꯨꯔꯨ ꯈꯨꯔꯥꯏꯁꯦ ꯅꯥꯗꯅ ꯆꯠꯄ ꯉꯝꯃꯝꯗꯦ ꯑꯗꯨ ꯑꯣꯖꯥ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯌꯦꯡꯖꯗꯅ ꯑꯩ 22ꯅꯤꯗ ꯐꯗꯅ ꯍꯧꯖꯤꯛ ꯀꯔꯃ ꯆꯠꯄꯗ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯐꯪꯉꯦ Assam Lengaki Basuda Bandhan Scheme ki makhada Model High School Singirbon gi akoibada umang jokhat pagi pandamda uchara thabagi thorom pangthokre August ki tang 8 da pangthokiba thoramda Binakandi Development Block ki video Sri Saros Kumar Das na uchara thaduna thoromadu hodokhi Thoramda Singirbon GP President Dema Khan GP amadi local SHG ki Mihut Singh school gi staff amadi bahiroi singna uchara mutra mangarom thaki matungda pangthokiba mifamda scheme asigi matangda kupna khana nainaki mifam apu oikiba school gi headmaster Muhibur Rahman na video gi mafamda lengyan kudol tamduna ikai khumna jakhi Haukiba August ki tang 3 tagi hauduna Earl Higher Secondary School gi sanabungda chatharagliba MLA Cup Lakhipur 2023 gi Lakhipur town gi oiba final match ta ngarang Lakhipur Common Club amadi Mar Pasaltha FC sanakhi match aduda Mar Pasaltha FC na Lakhipur Common Club po Panjal manga amada thoiki chief guest oina Lakhipur Municipal Board ki chairman Mrinal Kantidas amadi guest of honor oina Sanjoy Thakur Sarukjaki haina Lakhipur Football Academy ki president Irom Gauramani ki pau amada khangalakli Aroibada maroiba pau amukhanna Stay order thokpi drabadi August ki 13 dagi National Highway number 38 Imphal Chirilambi tingbagi khongjang changsin gadauri United Clubs Organization Lakhipurna chamaga 39 suba athoba singi ningsing numit South Barak Hall Binakandi Part 2 da pangthoklagani Yum mamangda khamduna thamlamba gari ani lepok pokpugi ahing nongyai da sakhangdaba singna mai thadok piramle Lakhipur Municipal gi lamjing makhada Earl Higher Secondary School Lampakta uchara humbutra manga thabagi thorom pangthokre amasung MLA Cup Lakhipur 2023 gi Lakhipur Town gi oiba final match ta Mar Pasaltha FC na Common FC bu maithian kre Lakhipur Online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare